ꯉꯁꯤꯗꯤ ꯈꯣꯝꯊꯣꯛꯄꯤ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯍꯥꯎꯔꯕ ꯆꯦꯡꯒꯨꯝ ꯃꯈꯜ ꯑꯁꯤ ꯉꯧꯕ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ꯫ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ, ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯕꯥꯛꯀ ꯇꯥꯏꯅꯕ ꯑꯀꯟꯕ ꯃꯈꯣꯛꯀꯤ ꯁꯔꯨꯛꯁꯦ ꯂꯧꯊꯣꯛꯆꯔꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯈꯣꯛꯁꯦ ꯈꯥꯏꯗꯣꯛꯑꯒ ꯑꯣꯏꯅ ꯉꯧꯖꯩꯌꯦꯕ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯉꯧꯕꯁꯨ ꯌꯥꯎꯏ, ꯄꯨꯟꯅ ꯍꯥꯏꯗꯤ ꯃꯄꯨꯝ ꯈꯥꯏꯗꯣꯛꯇꯕꯤꯗ ꯃꯄꯨꯝ ꯑꯣꯏꯅ ꯉꯧꯕꯁꯨ ꯌꯥꯎꯏ꯫ ꯑꯩꯗꯤ ꯃꯨꯟꯕ ꯌꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯥꯏꯗꯣꯛꯆꯔꯦ꯫ ꯃꯇꯣꯟꯒꯤ ꯐꯠꯇꯕ ꯃꯈꯣꯛ ꯂꯩꯕꯥꯛꯀ ꯇꯥꯏꯅꯕꯁꯤꯁꯨ ꯈꯥꯏꯗꯣꯛꯆꯔꯦ, ꯑꯗꯨꯒ ꯁꯦꯝꯖꯔꯦ꯫ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯈꯔ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯌꯥꯝ꯫ ꯅꯥꯀꯨꯞꯄꯤ, ꯇꯤꯜꯍꯧ, ꯉꯥꯔꯤ ꯑꯃꯁꯨꯡ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯅꯤ ꯉꯧꯕꯗ꯫ ꯈꯥꯡ ꯁꯥꯍꯜꯂꯦ꯫ ꯈꯥꯡ ꯁꯥꯍꯟꯕꯗꯒꯤ ꯊꯥꯎ ꯈꯔ ꯌꯥꯝ ꯇꯛꯅ ꯍꯥꯞꯆꯔꯦ꯫ ꯊꯥꯎ ꯍꯥꯞꯆꯤꯟꯖꯔꯕ ꯃꯇꯨꯡꯗ ꯁꯥꯔꯒ ꯖꯤꯔꯥ ꯍꯥꯞꯆꯤꯟꯖꯔꯦ, ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯖꯔꯦ, ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯎꯠꯆꯈ꯭ꯔꯤꯕ ꯉꯥꯔꯤ ꯃꯇꯠꯇꯨꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯁꯨꯝ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯃꯨꯟꯊꯅꯕ ꯉꯧꯖꯔꯅꯤ꯫ ꯅꯥꯀꯨꯞꯄꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯅꯥꯀꯨꯞꯄꯤ ꯍꯥꯞꯄꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯌꯥꯝ꯫ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯅꯤ꯫ ꯃꯣꯔꯣꯛ ꯑꯃꯗꯤ ꯅꯥꯀꯨꯞꯄꯤꯁꯦ ꯄꯠꯊꯅꯕ ꯉꯧꯖꯔꯕ ꯃꯇꯨꯡꯗ ꯃꯆꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯃꯆꯨꯁꯦ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯉꯧꯖꯔꯅꯤ꯫ ꯃꯩ ꯌꯥꯝꯅ ꯀꯜꯍꯟꯗꯕꯤꯗ ꯉꯥꯏꯍꯥꯛ ꯉꯧꯖꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯈꯣꯝꯊꯣꯛꯄꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯅꯤ꯫ ꯈꯣꯝꯊꯣꯛꯄꯤꯁꯦ ꯃꯆꯨꯝ ꯌꯥꯝꯅ ꯊꯣꯛꯄ ꯄꯣꯠ ꯑꯣꯏꯕꯅ ꯈꯔ ꯀꯨꯏꯅ ꯆꯪꯉꯤ ꯃꯇꯝ ꯉꯧꯕ ꯃꯇꯝꯗ꯫ ꯑꯗꯨꯕꯨ ꯁꯨꯝ ꯇꯞꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯉꯥꯏꯔꯒ ꯃꯃꯨꯠ ꯇꯥꯅ ꯉꯧꯔꯒꯗꯤ, ꯃꯆꯨꯝꯗꯣ ꯀꯪꯅ ꯉꯧꯔꯒꯗꯤ ꯍꯥꯎꯋꯦ꯫ ꯃꯆꯨꯝ ꯌꯥꯝꯅ ꯌꯥꯎꯔꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯨꯝ ꯉꯧꯔꯀꯥꯟꯗ꯫ ꯃꯆꯨꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯀꯪꯁꯤꯟꯕ ꯉꯥꯏꯕꯗꯅꯤ ꯀꯨꯏꯅ ꯆꯪꯗꯣꯏꯁꯦ꯫ ꯑꯗꯨꯕꯨ ꯁꯨꯝ ꯂꯦꯞꯇꯅ ꯉꯧꯖꯔꯛꯄꯗꯒꯤ ꯊꯨꯝ ꯊꯥꯛꯄ ꯃꯇꯝ ꯌꯧꯁꯤꯟꯖꯔꯛꯑꯦ꯫ ꯊꯨꯝꯁꯦ ꯑꯩꯗꯤ ꯃꯆꯨꯝ ꯈꯔ ꯀꯪꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯊꯨꯝꯁꯦ ꯊꯥꯛꯆꯔꯦꯀꯣ ꯃꯌꯥꯝ꯫ ꯊꯨꯝ ꯊꯥꯛꯆꯤꯟꯖꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯧꯖꯔꯅꯤ꯫ ꯊꯨꯝ ꯍꯥꯞꯄꯨꯕꯒꯤ ꯃꯆꯨꯝ ꯊꯣꯛꯂꯛꯀꯅꯤ, ꯑꯗꯨꯁꯨ ꯄꯨꯂꯞ ꯀꯪꯅꯕ ꯉꯧꯖꯔꯦ ꯃꯌꯥꯝ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯆꯨꯝ ꯀꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯂꯥ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯅꯤ꯫ ꯃꯁꯂꯥꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯆꯨꯝ ꯀꯪꯁꯤꯟꯅꯕ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯃꯍꯤ ꯃꯌꯥꯝꯗꯨꯒꯗꯤ ꯍꯧꯖꯤꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯀꯣ ꯃꯌꯥꯝ꯫ ꯌꯥꯝꯅꯁꯨ ꯊꯣꯛꯇ꯭ꯔꯦ, ꯉꯁꯥꯏꯗꯤ ꯃꯌꯥꯝ ꯌꯥꯝꯈꯤꯕꯅꯤ ꯈꯥꯡꯁꯤꯗ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯍꯥꯎꯁꯨ ꯍꯥꯎꯔꯅꯤ꯫ ꯍꯥꯎꯔꯣꯏꯗ꯭ꯔꯅꯦ ꯃꯌꯥꯝ ꯑꯩꯒꯤꯁꯤꯕꯣ? ꯃꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫